Singel madi athoibi nganglainaba nongjabi saktamna singel nangi nayekna chu hapkhredo achum sithaba naida kumbi kale naida satbi singel naitom satbi ni khunda laita duna lairiba apikpa khunsigi miyamna hainai sonai charol surol kaya daso pautak oina pinai naitom tana lairiba khungi chidaida leiba pukhri asida irupa phatte haina karigumba irupa thoklabadi isa pumba lairang magi mayek tagani laibak thiba kanana laithong pagpa mangani haiduna nongma atopa khul amadagi nupa ama thabak thiba oina khul asida laklami nupa adugi mamingna loya kaurami lairabana chaningai phawba leitabagi khul landuna khul asida thabak thiba lakpani loya lamsang lakpana masadu ngaihak potha ninglami asum yenglakpana achauba khongnang ama urami Warida, ngahak potharagi. Masigi usigi makhungsida oina. Loya changsilakduna makhwangda pulamba khudaido lauthokduna tharae. Loya ni hiblibadugi heknakanda pukhridu sulairami. Mahakti khanglamde. Ngayhak asum tumlaba matungda ikhang khangawdana nupado ising yamna khawranglakami. Is. Karinun he. Ising asuk yamna khawrangliba siba. Loya na magi purakliba khaw adudagi ising bottle ama puthorae. Sisu ising yauramdrena. Nakal yet oida koyeng yenglakpada piktak tawba pukhri adu urae. Phareda. Asigi pukhri sidagi oina hekta thaklurage. Loya do pukhri tamna changsilae. Pomsat na satliba thambal adubu urae. Hujik sibu thambal satpa matamlane. Kayadi phajana saliba thambal ningthi jaida Loya ising khawrangbana masadu pukrida nonthaduna ising thakke thawrang lae laija irol nungda tariba mami adugi tungda chenglo ningthi jabi nupi amagi saktam ising imaiduda tarakliba adu urae Loya tung onthokduna yenglae nupi adu mamai onthokduna tapna chatli kanano ichen haigadra iche haigadra chenglo saktam ningthi jabi Khul asidagi oirabadi wahang amata hangjage. Nupi aduna ing lawa khonjal la khomlai. Kari wahang hangatpigi khanbibano. Tamba ibong. Loya nupi duna chatlibado inai wahang hangbasu leplamde. Khul asida aidi minawni ngasi khakta lakjabani. Chaningai phawba leitraduna thabak thiba oina khul asida thabak thiba lakpani. Ichalna thabak sufam khanglabasu haibiyudo. Ibung sakpa nachandi thabak sufam khangjade do sintha amadi piba ngamgani do masigi sintha asibu ibung ne hek pangthokpa ngamlabadi sana khawjaw lupa khawjaw phangani do kari sintha noichan takpiyu do nabung ngambre yengjage namu taibang miyoiba matana sintha asibu pangthokpa ngamde haina khoyum mana asaw pare janbani do namu kayana Sintha asibu ngamhangani haiduna khong thangjilabada karigumba ngamdaba tarabadi yaibi thawai mangbani do ibung Loya do nupi sigi wahai wata asida wakhaldadi jingnaba phawi kare yaibi thawai mangani haiba hoi ibung Sintha dudang mayek chumna haibiyu do piktak tawba pukhri asigi mayaida laisa tamliba thambala se hektuna Ambrazita mandida katpangam labadi sana khawjaw lupa khawjaw phangani do ibong laija irolungda satpa thambala sibu hekpadi araiba thabak nate do laibak jengjel phaduna hekpangam labasu mandiru phau chatpada araiba nate do mandirubu sangbo oina hingchaba ni sulaibani do Loyaso nupidugi wahayaduda wakhal ngai hakhale ai sibu Changeng taurasira. Thambal asibudi hekpa ngamlena khalo. Hingchaba ni duna karamna thengnaba. Aibu ngamgadrane. Mapu mana chanbiduna ngamba darabadi. Ai amadi aigi imung nungai yaifana panba. Aibu hekta yenglasira. Loya do ngaihak adum tumina leiramlaba matungda ikhutta khulai amata supaida karamna hingchaba dubu lanthengnagani. Ibong Singel lairang asibu hana hekpiyudo madugi matungda nachana muktak jage karigumba ibungna sinta se tawrage lepirabadi
ꯂꯦꯞꯆꯔꯦꯗꯣ ꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯏ ꯃꯃꯥꯏꯗꯣ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯈꯨꯝꯖꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯃꯥ ꯑꯀꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯌꯥ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯍꯧꯕ ꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯣꯠꯄ ꯑꯅꯩꯕ ꯏꯁꯤꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧꯁꯤꯗ ꯈꯪꯂꯦ ꯂꯣꯌꯥ ꯊꯧꯑꯣꯡ ꯑꯁꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯂꯣꯌꯥ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯂꯥꯛꯂꯝꯗꯥꯏ ꯃꯇꯝꯗ ꯃꯃꯥꯅ ꯄꯤꯔꯛꯄ ꯖꯟꯇ꯭ꯔ ꯃꯆꯥ ꯑꯗꯨ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯁꯤꯖꯤꯜꯂꯤ ꯂꯣꯌꯥ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯂꯦꯝ ꯏꯃꯥ ꯄꯨꯛꯐꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯂꯥꯏꯖꯂꯦꯟꯕꯤ ꯀꯧꯕꯤ ꯁꯥꯌꯣꯜ ꯀꯌꯥ ꯑꯣꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯕꯨ ꯄꯨꯗꯨꯅ ꯑꯁꯤ ꯊꯣꯡ ꯑꯆꯪ ꯊꯣꯡꯕꯨ ꯍꯥꯡꯕꯤꯔꯤꯕꯤ ꯏꯃꯥ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯜꯂꯕ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯛꯄꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦꯗꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗ ꯄꯣꯝꯁꯥꯠꯅꯗꯨꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯊꯣꯏꯕꯤ ꯑꯁꯤꯕꯨ ꯅꯆꯥꯅ ꯈꯣꯏꯌꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦꯗꯣ ꯁꯤꯡꯉꯦꯜ ꯑꯁꯤꯕꯨ ꯀꯠꯆꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄꯗ ꯏꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯌꯨꯗꯣ ꯂꯣꯌꯥ ꯑꯣꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛ ꯌꯧꯁꯤꯟꯈ꯭ꯔꯦ ꯂꯣꯌꯥ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯍꯥꯀꯠꯆꯕꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯂꯣꯌꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥ ꯑꯇꯩ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯦ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯩ ꯍꯥꯀꯠꯆꯔꯕꯁꯨ ꯍꯥꯀꯠꯆꯅ ꯂꯣꯌꯥ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯤ ꯈꯣꯡ ꯑꯗꯨ ꯊꯥꯡꯕꯗ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯌꯥꯜꯂꯛꯄꯒꯨꯝꯅ ꯐꯨꯛꯇꯨꯅ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯥ ꯑꯗꯨꯁꯨ ꯁꯨꯝ ꯄꯤꯛꯁꯤꯟꯈꯤꯕꯒꯨꯝ ꯈꯜꯂꯛꯏ ꯂꯣꯌꯥ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯔꯣꯏꯗꯨꯅ ꯆꯠꯂꯣ ꯍꯜꯂꯛꯄꯁꯨ ꯏꯔꯣꯏꯗꯨꯅ ꯍꯜꯂꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯒꯅꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯦꯛꯂꯝꯗꯥꯏ ꯊꯝꯕꯥꯜ ꯍꯥꯏꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯑꯍꯨꯝꯂꯛ ꯀꯧ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯖꯤꯜꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯐꯨꯛꯇꯣꯛꯂꯕ ꯇꯨꯡꯗ ꯏꯔꯣꯏꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯣꯌꯥ ꯁꯣꯔ ꯊꯤꯡꯗꯨꯅ ꯊꯝꯕꯥꯜ 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 ꯑꯍꯨꯝꯂꯛ ꯀꯧꯔꯕ ꯇꯨꯡꯗ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯣꯔꯕꯥꯟ ꯇꯝꯅ ꯂꯥꯛꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯅꯣꯡꯃꯇ ꯍꯦꯛꯄ ꯉꯝꯗꯕꯅꯤ ꯉꯁꯤꯗꯤ ꯂꯣꯌꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯂꯛꯄ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯂꯣꯌꯥ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯁꯤꯡꯗ ꯀꯨꯝꯂꯨꯔꯕꯁꯨ ꯂꯣꯌꯥ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯆꯣꯠꯂꯝꯗꯦ ꯃꯤꯀꯨꯞ ꯐꯥꯗꯦ ꯀꯪꯈ꯭ꯔꯦ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯀꯪꯈ꯭ꯔꯦ ꯏꯕꯨꯡ ꯄꯟꯊꯕ ꯇꯧꯗ ꯃꯟꯗꯤꯔ ꯑꯗꯨ ꯇꯝꯅ ꯆꯠꯁꯦ ꯂꯣꯌꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯂꯣꯌꯥ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯑꯁꯣꯡꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯏ ꯂꯣꯌꯥ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯂꯩꯅꯥ ꯃꯆꯣꯏ ꯇꯥꯛꯈꯤꯅꯤ ꯈꯟꯕꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯨꯝꯃꯝ ꯃꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯪꯁꯥꯔ ꯑꯃ ꯂꯥꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯐꯝꯗꯨꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯃꯤꯠ ꯇꯥꯡꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯎꯏ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯁꯤꯡꯗꯨ ꯏꯁꯣꯟ ꯁꯣꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯃꯥꯟꯗꯦ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯐꯥꯎꯏ ꯂꯣꯌꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯥꯟꯗꯕꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯂꯣꯌꯥ ꯉꯥꯏꯍꯥꯛꯇꯤ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯊꯝꯕꯥꯜ ꯑꯩꯒꯤ ꯂꯩꯅꯥ ꯑꯃ ꯊꯠꯇꯨꯅ ꯃꯊꯛꯇ ꯂꯪꯈꯠꯂꯨ ꯂꯩꯅꯥ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯅꯪꯁꯨ ꯇꯨꯡ ꯏꯜꯂꯨ ꯂꯣꯌꯥ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯂꯩꯅꯥ ꯑꯃ ꯊꯠꯇꯨꯅ ꯃꯊꯛꯇ ꯂꯪꯈꯠꯂꯤ ꯂꯩꯅꯥ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯌꯥ ꯂꯩꯅꯥ ꯑꯗꯨꯒꯤ ꯇꯨꯡ ꯂꯦꯞꯄ ꯂꯩꯇꯅ ꯏꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯏ ꯂꯣꯌꯥ ꯂꯩ ꯃꯅꯥ ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯀꯠꯂꯤ ꯂꯣꯌꯥꯅ ꯍꯦꯛ ꯈꯨꯟꯀꯠꯄꯒ ꯂꯩꯅꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯝꯖꯤꯟꯈ꯭ꯔꯦ ꯂꯣꯌꯥ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯉꯥꯡ ꯑꯃ
ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨ ꯂꯥꯏꯅꯤꯡꯕ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯂꯣꯌꯥ ꯇꯞꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯊꯝꯕꯥꯜ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯦ ꯂꯥꯛꯂꯦ, ꯃꯤꯠ ꯄꯥꯡꯂꯣ, ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ, ꯏꯆꯦ ꯂꯥꯛꯑꯦ, ꯃꯤꯠ ꯄꯥꯡꯉꯣ." ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯏꯆꯦꯒꯤ ꯏꯗꯨ ꯅꯤꯡꯊꯧ, ꯅꯨꯡꯁꯤꯕ, ꯏꯆꯦ ꯂꯥꯛꯂꯦ, ꯀꯔꯤꯒꯤ ꯑꯁꯥꯎ ꯄꯔꯩ ꯆꯟꯕꯅꯣ? ꯈꯣꯏꯗꯧ ꯂꯥꯡꯖꯤ ꯐꯥꯊꯧꯗꯣ, ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ, ꯂꯥꯏꯕꯛ ꯊꯤꯕ, ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯇꯝꯕ ꯃꯥꯅ ꯅꯆꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯅꯅꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯔꯛꯄꯅꯤꯗꯣ, ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯕꯅꯣ?" ꯁꯤꯜꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯇꯞꯅ꯫ "ꯏꯆꯦ, ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯏꯆꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯆꯦ ꯑꯩꯒꯤ ꯁꯛꯇꯝꯗꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯥꯒꯤ ꯁꯛꯇꯝ ꯂꯥꯡꯈ꯭ꯔꯦꯗꯣ, ꯏꯆꯦꯒꯤ ꯁꯛꯇꯝ ꯎꯅꯤꯡꯂꯕꯗꯤ ꯑꯝꯕ꯭ꯔꯥ ꯃꯟꯗꯤꯔꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯨꯗꯣ, ꯍꯤꯡꯆꯥꯕ ꯑꯅꯤꯗꯣ ꯍꯥꯠꯂꯒ ꯃꯟꯗꯤꯔ ꯑꯗꯨꯗ ꯀꯠꯂꯨ, ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯒꯤ ꯁꯛꯇꯝ ꯅꯍꯥꯛꯅ ꯎꯕ ꯐꯪꯒꯅꯤ." ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯂꯣꯌꯥ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯅꯌꯥꯝꯕꯗꯁꯨ ꯍꯥꯏꯌꯨ." ꯑꯉꯥꯡ ꯑꯗꯨꯅ "ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯆꯦ ꯊꯝꯕꯥꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯥꯟꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯔꯝꯗꯦ, ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯦꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯃꯥꯏꯗ ꯍꯥꯃꯨꯛ ꯇꯩꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯈꯤ꯫ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯦꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯣ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯆꯦꯕꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯅ ꯌꯥꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯤꯒꯠꯂꯛꯄꯗꯒꯤ ꯏꯆꯦ ꯑꯣꯏꯔꯝꯕꯗꯒꯤ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯏꯆꯦꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯤꯅ ꯆꯩꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯏꯆꯦꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯆꯦꯒꯤ ꯊꯋꯥꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯜ ꯑꯁꯤꯁꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯏꯆꯦꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯖꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯒ ꯁꯤꯟꯅꯕ ꯇꯥꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯃꯃꯩꯊꯪꯗ ꯌꯥꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯏꯆꯦꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯏꯆꯦꯒꯤ ꯊꯋꯥꯏꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯈꯤꯗꯦ꯫ ꯃꯧꯄꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅꯅꯕ ꯊꯝꯕꯥꯜ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯈꯤ꯫ "ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤ, ꯍꯟꯗꯛ ꯃꯄꯣꯛꯇ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯅꯥꯀꯦꯟꯇꯥ ꯌꯦꯅꯤꯡꯊꯥ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯅꯅꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯆꯥꯟꯅꯅ ꯊꯝꯕꯥꯜ ꯂꯩꯔꯥꯡ ꯑꯣꯟꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯂꯩꯌꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯂꯩꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯇꯅ ꯂꯩꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛ ꯅꯪꯒꯤ ꯂꯝꯗꯝꯗ ꯂꯥꯛꯅꯤꯡꯂꯕꯗꯤ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯦꯛꯍꯟꯗꯨꯅ ꯑꯝꯕ꯭ꯔꯥ ꯃꯟꯗꯤꯔꯗ ꯀꯠꯍꯜꯂꯨ." ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯂꯣꯌꯥ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ꯫ ꯈꯨꯜ ꯑꯁꯤꯗ ꯆꯍꯤ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯝꯗꯝꯗꯗꯤ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯟꯊꯕ ꯇꯧꯗ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯌꯥꯒ ꯃꯟꯗꯤꯔ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯆꯧꯕ ꯏꯄꯥꯛ ꯑꯃ ꯂꯥꯟꯕ ꯇꯥꯈꯤ꯫ ꯑꯆꯧꯕ ꯏꯄꯥꯛ ꯑꯗꯨ ꯂꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯀꯌా ꯑꯃ ꯀꯥꯔꯛꯈꯤ꯫ ꯊꯝꯕꯥꯜꯅ "ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯂꯦꯡꯗ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯌꯨ." ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯃꯛ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩ꯫ ꯂꯤꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯠꯂꯝꯂꯕ ꯇꯨꯡꯗ ꯂꯤꯟꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫
ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯟꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯞ ꯑꯃ ꯀꯟꯗꯨꯅ ꯂꯣꯌꯥꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯑꯃꯨꯛ ꯂꯥꯟꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯌꯥꯒꯁꯨ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯏ꯫ ꯆꯤꯡ ꯑꯗꯨꯒꯤ ꯂꯝꯌꯥꯏ ꯆꯟꯕꯗ ꯂꯝꯍꯨꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯌꯥꯗ ꯊꯥꯡ ꯑꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯊꯥꯡ ꯑꯗꯨ ꯑꯣꯛꯂꯒ ꯂꯩ꯫ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒ ꯅꯝꯅꯕ ꯍꯧꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯤꯔꯕ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯁꯥꯗꯨ ꯈꯔ ꯁꯣꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯦꯞꯂꯔꯕꯒ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯂꯩꯅꯨꯡꯗꯒꯤ ꯁꯕꯗ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯂꯣꯌꯥ ꯑꯃꯗꯤ ꯑꯉꯥꯡ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯃꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯑꯉꯥꯡ ꯑꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯟꯕꯤꯕ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ? ꯑꯉꯥꯡ ꯄꯤꯁꯛ ꯅꯛꯅ ꯂꯥꯟꯕꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ?" ꯃꯗꯨ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯊꯝꯕꯥꯜꯅ, "ꯑꯩꯒꯤ ꯂꯩꯅꯥ ꯑꯅꯤ ꯊꯜꯂꯣ, ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯊꯥꯡ ꯑꯅꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯊꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯊꯕꯥꯛꯇ ꯊꯤꯜꯂꯣ." ꯂꯣꯌꯥ ꯊꯝꯕꯥꯜ ꯃꯅꯥ ꯑꯅꯤ ꯊꯠꯂꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯊꯥꯡꯁꯥꯡ ꯑꯅꯤ ꯑꯣꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯒ ꯀꯟꯅ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯋꯥꯡ ꯆꯥꯎꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯅꯕ ꯆꯦꯟꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯈ꯭ꯔꯤꯉꯩ ꯂꯣꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯊꯝꯕꯥꯜ ꯑꯗꯨ ꯀꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯨꯒꯤ ꯂꯩꯅꯥꯗꯨ ꯁꯨꯗꯕꯅꯤꯅ ꯃꯟꯗꯤꯔꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯂꯣꯌꯥ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ ꯊꯥꯡ ꯑꯗꯨ ꯑꯁꯣꯝꯗ ꯂꯪꯂꯛꯎ ꯍꯥꯏꯗꯨꯅ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯥꯡꯗꯨ ꯂꯣꯌꯥꯗ ꯂꯪꯂꯛꯏ꯫ ꯂꯣꯌꯥꯅ ꯊꯥꯡ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯊꯝꯕꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯟꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥ ꯃꯟꯗꯤꯔꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯅ ꯂꯣꯌꯥꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯂꯣꯌꯥ ꯊꯝꯕꯥꯜ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯠꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯟꯗꯤꯔ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯊꯝꯕꯥꯜꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯁꯥꯗꯨ ꯑꯁꯣꯛꯄꯅ ꯍꯦꯟꯕꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ "ꯆꯦ!" ꯊꯝꯕꯥꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯀꯣꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯣꯌꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯂꯣꯌꯥꯕꯨ ꯍꯧꯗꯣꯛꯄꯤ꯫ ꯊꯝꯕꯥꯜꯅ ꯂꯣꯌꯥꯒꯤ ꯃꯁꯥꯗ ꯁꯣꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯕ ꯈꯨꯗꯤꯡ ꯐꯖꯤꯟꯍꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯣꯌꯥ ꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯀꯌꯥ ꯌꯥꯎꯔꯝꯈꯤ꯫ ꯂꯣꯌꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯈꯤ꯫